Nongma numidhang wairam ama ibemhalna sandaki haijik langba thurukpada turelda maning tamna sanariba tharo thambal adu ubada pukning nungshimanduna phamtharagi aduga mathanta wakhal khanjai madudi mahakki punsina asuk wariba ningtamba leitraba punsini harau nungaiba kaukhraba ibemhalni asuk nungairaba namiba nungsitna masada yairaraga amuk thedok thejin tawduna sanariba mafam asidagi mayumda amuk handuna chatkani khanbada mahak awaba ama oirami wakhalgi potlumna asum lumtharakpada mahak matam haukiba khanghaudi mayumda hanba thenglani haiduna hatho mayumlomda halaknaba tawrami matang aduda mama atumbina getta lepaga mahakbu cheiba hauraklami Hauzik phauba halaktene tawrise sandana tasalakliba matam asida thabak thauramna paina leiraba kadai tana chatkrino basibu micha haidori icha haidora bhap tadraba angang ase ai kari hana lakna doino ba tawribasibu mama asibiduna aigi ithakta loina thanamlaga chatkrabani se hona jahoro haibagi matagum karino ba aina tawdorisibu phurure cheirure as atombini na hekta hairakani karino aina tawdorisibu onthokna waida ko ai laibakse Matang aduda ibemhalsu tapna mayumna laklami mamatona getta lepaga chaibadu mahaksu lapingaidagi tarami Hai mirem laaba nang asaidagi kadaida chetlui sanda oiramdai asida koiba hairadi namaido phiral thetpanine nang natra imungda changuna sakto yengningde thabakna paingai leirebani kolik phengdoujo adugane sandagi wairam tasalujo aigi mangda yam kuina lepkanu yangna chalu natradi napabung takthokti rumini nang langphaida leiba napado khanghaningdradine yangna changu nasakto yengningde yam kuina aigi mangda lepkanu ko tusonnaraba ibem halna makhol niknik launa hairagi Ematon pabung tantati haibiganu masina pabungge wakhal nungaitanaba maram ohenbiganu nacha lanjare matungda amuk tawraroi ai Ematon na haiba thabaksing loina sujage pabung datadi tambiganu Ematon nacha lanjare amuktadi ngakpiu Khoirang khoi saunaraba tamubina amuk cheiba hauragi hai nangna lale haraga hekta yaponte ne matam chupada lale haraga nang nanthoke tawribaro changu imungda changu kolik ado loisalamu sandage wairam tasalamu ai sonphau thokugike chalo nasakte yengnide yam kuina aigi mangde lepkanu chalo Mathangi numitta tamubina ayukta ibemhalbu amuk cheiba hauraklami chado prapra pura unhe numitna waton yaukhidore haujik phauba cha chakhom ama thakpa phangde onthokpani aigi laibakse mitna singnaba cha chakhom amtang thakke haibabu tasanadana adum leiribani ne masiga se asaidagi ibemhalsu makhutta cha asaba adu pairaga chelaklami Ematon cha sida leirese cha se paisanbiu Thabak hairadi nakhuttu tekpanine nang natra piro chado asabado piro khanau se amta sahange Hai tabra chalo turelda phi singdo sudojo yumda ka suba yaroi ko phi singdo puraga turelda sudojo namasi biduna subiramdrabanina nangna oina suba tare dana chalo yangna chalo thenki ba tare amuk halaga chakmuk thongdori bani nangna Ayuktagi nathibongda taptaingai chasalaga phamna lege haidudi kadai de yarani chalo phi do sudojo chalo yangna chalo thengkhrani amuk Nama asibiduna aiga leiminau haina thamlamababina kharadi waba taredana ibemhal adu karigumba amata hairamde tuminna leptuna tarami ayukki yumgi thabak inkhang loisalabagi tungda tapna turelumda phirol adu puduna laklami mathawai nungai mandabadagi tengthaba hauraklami Ima nangna karigino nachabu narakki komasida hundoktuna chatkhribasibu nachabusu puraga chatpa yadro Ima nacha yam ware Ematon se yam phatte Ima nachana kari lankhibano khangde Ematona asuk warauribasibu langphaida sentanba chakhiba pabungdasu awaba asi khanghaningde ai khangba ngamsilaktre Ima nachabu kari taw haibano Ngasigi numit asina nachagi aroiba numit haibado oirasuni Imagi nakta laklage khalle awaba leitraba kalakpa yengthiba leitraba mafam aduda nachasu laklage lepe Ematona nungai janaba penjanaba nacha ngasidi thawai se thadoklage khalle ngaikho ibemhal karigino nangna asuk senglaba turel asibu asibagi pal adu lanpham oihange khallibasi
ꯏꯁꯤꯡ ꯂꯥꯏꯔꯦꯝꯕꯤ ꯑꯩꯍꯥꯛꯅ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯏ꯫ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯖꯁꯅꯨ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯇꯔꯨ ꯇꯅꯥꯟꯅ ꯁꯦꯟꯅꯔꯤꯕ ꯑꯩꯅꯤ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯃꯣꯠꯍꯟꯒꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯅꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯗꯨꯅ ꯂꯝꯖꯤꯡꯂꯒ ꯃꯐꯝ ꯑꯁꯤ ꯃꯣꯠꯍꯟꯕꯗꯤ ꯅꯪ ꯍꯦꯛ ꯌꯥꯔꯣꯏꯀꯣ꯫ ꯏꯕꯦꯝꯍꯜꯁꯨ ꯏꯐꯤꯡ ꯐꯤꯡꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯈꯨꯠ ꯇꯅꯤꯛ ꯇꯅꯤꯛ ꯈꯨꯠꯁꯥ ꯑꯅꯤꯗꯨ ꯂꯣꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯏꯃꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯅꯆꯥ ꯉꯥꯏꯍꯥꯛꯀꯤ ꯑꯋꯥꯕꯒꯤ ꯄꯣꯠꯂꯨꯝꯅ ꯆꯤꯡꯊꯗꯨꯅ ꯑꯐ ꯐꯠꯇ ꯈꯟꯊꯕ ꯉꯝꯖꯍꯧꯗ꯭ꯔꯦ꯫ ꯏꯃꯥ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯁꯤꯒꯤ ꯐꯤꯔꯦꯞꯁꯦ ꯂꯧꯔꯣꯏ꯫ ꯏꯃꯥ, ꯏꯃꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ? ꯏꯃꯥꯕꯨ ꯇꯥꯏꯕꯪ ꯃꯤꯔꯥ ꯂꯥꯏꯔꯥ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯏꯃꯥ, ꯅꯆꯥꯗꯤ ꯆꯃꯝꯅꯔꯦ"꯫ "ꯐꯔꯦ, ꯑꯩ ꯍꯥꯏꯒꯦ ꯇꯥꯎ꯫ ꯑꯩ ꯏꯁꯤꯡ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯇꯝꯅ ꯂꯩꯖꯕꯅꯤ꯫ ꯊꯔꯣ ꯊꯝꯕꯥꯜꯒꯤ ꯐꯖꯔꯕ ꯂꯩꯅꯥ ꯃꯔꯛꯇ ꯁꯥꯟꯅꯗꯨꯅ ꯂꯩꯖꯔꯝꯕꯤꯅꯤ꯫ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯍꯦꯛ ꯍꯦꯛ ꯀꯞꯄꯗꯨ ꯑꯩ ꯈꯪꯏ꯫ ꯅꯃꯥꯇꯣꯟꯒꯤ ꯃꯤꯑꯣꯠ ꯃꯤꯆꯩꯒꯤ ꯋꯥꯔꯤꯁꯨ ꯑꯩ ꯈꯪꯏ꯫ ꯐꯔꯦ, ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛ ꯑꯩꯅ ꯉꯁꯤ ꯅꯪꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯡꯂꯒꯦ ꯂꯦꯞꯄꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯗꯣꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯅꯪꯅ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯁꯤꯕꯨ ꯑꯂꯥꯟꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯒꯦ ꯇꯧꯔꯛꯂꯕꯗꯤ ꯃꯁꯤꯒꯤ ꯃꯌꯥꯏ ꯈꯨꯗꯛꯇ ꯆꯪꯈꯤꯒꯅꯤ꯫ ꯃꯁꯤ ꯅꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯁꯥꯗ ꯂꯣꯏꯅꯔꯒ ꯊꯝꯒꯗꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯄꯤꯊꯣꯛꯄ ꯌꯥꯔꯣꯏ"꯫ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃ ꯏꯕꯦꯝꯍꯜꯗ ꯄꯤꯔꯝꯂꯒ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯏꯕꯦꯝꯍꯜꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯃꯃꯥꯇꯣꯟ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯪꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯇꯣꯟꯅ ꯈꯪꯗꯕ ꯀꯔꯤ ꯂꯩ, ꯎꯗꯕ ꯀꯔꯤ ꯂꯩ? "ꯍꯩ, ꯀꯔꯤꯅꯣ ꯇꯧꯔꯛꯏꯗꯨꯅ? ꯐꯤ ꯃꯌꯥꯝ ꯑꯃ ꯁꯨꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯐꯤꯁꯤꯡꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯊꯝꯃꯝꯃꯦ? ꯅꯈꯨꯠꯇ ꯄꯥꯏꯔꯤꯗꯨꯅ ꯀꯔꯤ? ꯁꯅꯥꯔꯣ ꯂꯨꯄꯥꯔꯥ ꯅꯠꯇ꯭ꯔꯒ ꯀꯣꯔꯤꯔꯣ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯏꯅꯣ ꯁꯤꯕꯣ"꯫ ꯏꯕꯦꯝꯍꯜꯅ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯃꯁꯤ ꯑꯁꯦꯡꯕꯃꯛꯀꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜꯅꯤ꯫ ꯏꯁꯤꯡ ꯂꯥꯏꯔꯦꯝꯕꯤꯅ ꯅꯆꯥꯅ ꯀꯞꯇꯨꯅ ꯂꯥꯎꯗꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯥꯟꯕꯤꯔꯛꯄꯅꯤ꯫ ꯅꯆꯥꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯊꯝꯕꯥꯜ ꯑꯁꯤ ꯁꯤꯖꯤꯟꯅꯧ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯐꯝ ꯃꯇꯝ ꯆꯥꯗꯕ ꯑꯃꯗꯤ ꯃꯤ ꯃꯑꯣꯡ ꯆꯥꯗꯕꯅ ꯃꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯒꯗꯤ ꯃꯁꯤꯒꯤ ꯃꯒꯨꯟ ꯑꯗꯨ, ꯃꯌꯥꯏ ꯑꯗꯨ ꯃꯥꯡꯈꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯏꯃꯥ꯫ ꯑꯁꯤ ꯑꯆꯝꯕ ꯊꯝꯕꯥꯜ ꯅꯠꯇꯦ, ꯅꯆꯥꯗ ꯄꯤꯔꯛꯄ ꯏꯁꯤꯡ ꯂꯥꯏꯔꯦꯝꯕꯤꯒꯤ ꯕꯣꯔꯅꯤ ꯏꯃꯥ꯫ ꯃꯁꯤ ꯑꯇꯣꯞꯄ ꯃꯤꯅ ꯄꯥꯏꯔꯕꯗꯤ ꯁꯣꯛꯂꯕꯗꯤ ꯀꯣꯔꯤ ꯑꯣꯟꯈꯤꯅꯤ ꯍꯥꯏꯔꯛꯏ"꯫ ꯉꯥꯏꯍꯥꯛ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯇꯃꯣꯕꯤꯅ ꯇꯐꯤꯡ ꯇꯐꯤꯡ ꯍꯥꯏꯔꯛꯏ, "ꯀꯗꯥꯏ ꯀꯗꯥꯏ? ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯄꯤꯔꯛꯑꯣ, ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯁꯅꯥꯔ ꯂꯨꯄꯥꯔ ꯀꯣꯔꯤꯔ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ, ꯅꯪꯅ ꯊꯝꯃꯒ ꯀꯔꯤ ꯇꯧꯗꯣꯏꯅꯣ? ꯑꯩꯅ ꯁꯤꯖꯤꯟꯅꯒꯦ, ꯄꯤꯔꯛꯑꯣ꯫ ꯅꯪꯁꯨ ꯃꯊꯧ ꯇꯥꯔꯒ ꯑꯗꯨꯝ ꯂꯧ꯫ ꯅꯪꯅ ꯊꯝꯃꯒ ꯃꯥꯡꯈꯤꯅꯕꯅꯦ, ꯄꯤꯔꯛꯑꯣ"꯫ "ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ? ꯌꯦꯡꯒꯦ ꯍꯥꯏꯕꯅꯦ"꯫ ꯏꯕꯦꯝꯍꯜꯅ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯃꯥ, ꯃꯁꯤ ꯑꯆꯝꯕ ꯊꯝꯕꯥꯜ ꯅꯠꯇꯦ, ꯅꯆꯥꯗ ꯄꯤꯕꯤꯔꯛꯄ ꯏꯁꯤꯡ ꯂꯥꯏꯔꯦꯝꯕꯤꯒꯤ ꯕꯣꯔꯅꯤ꯫ ꯏꯃꯥꯅ ꯃꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯌꯦ꯫ ꯏꯃꯥꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯁꯤ ꯁꯣꯏꯗꯅ ꯀꯣꯔꯤ ꯑꯣꯟꯈꯤꯅꯤ꯫ ꯏꯃꯥ, ꯅꯆꯥ ꯑꯁꯨꯝ ꯊꯝꯖꯟꯖꯒꯦ꯫ ꯏꯃꯥꯅ ꯃꯊꯧ ꯇꯥꯕ ꯃꯇꯝꯗ ꯑꯁꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ"꯫ "ꯀꯌꯥꯇ ꯉꯝꯂꯤꯕꯅꯣꯅꯦ ꯁꯤ? ꯁꯅꯥ ꯑꯣꯏꯒꯦꯔꯥ ꯀꯣꯔꯤ ꯑꯣꯏꯒꯦꯔꯥ ꯏꯊꯧ ꯅꯠꯇꯦ꯫ ꯆꯠꯂꯨ, ꯇꯥꯅꯤꯡꯗꯦ꯫ ꯅꯪ ꯑꯗꯨꯝ ꯊꯝꯖꯤꯟꯖꯧ꯫ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯆꯥꯛꯇꯣ ꯍꯥꯟꯅ ꯊꯣꯡꯗꯣꯛꯎꯆꯣ꯫ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯅꯆꯦ ꯍꯣꯏꯗ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯔꯨꯞꯀꯤ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯔꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯩ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇ ꯇꯥꯟꯅꯔꯨꯒꯦ꯫ ꯆꯠꯂꯨ ꯆꯠꯂꯨ, ꯆꯥꯛ ꯊꯣꯡꯗꯣꯛꯎꯆꯣ ꯍꯥꯟꯅ"꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯇꯃꯣꯕꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯑꯃꯨꯛ ꯋꯥꯈꯜ ꯁꯥꯟꯅꯔꯝꯃꯤ꯫ "ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ? ꯁꯅꯥꯔ ꯂꯨꯄꯥꯔ ꯀꯣꯔꯤꯔ? ꯃꯥꯒꯤꯗꯨꯕꯨ ꯑꯁꯦꯡꯕꯃꯛ ꯁꯅꯥ ꯑꯣꯏꯔꯒꯗꯤ ꯑꯁ, ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤꯔꯥ? ꯏꯁꯤꯡ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯃꯛ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯀꯥꯟꯅꯗꯦ, ꯏꯁꯤꯡ ꯂꯥꯏꯔꯦꯝꯕꯤꯁꯤ ꯑꯁꯦꯡꯕꯃꯛ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯂꯨꯄꯥꯒꯤ ꯅꯠꯇ꯭ꯔꯒ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯑꯩꯁꯨ ꯂꯧꯍꯧꯕ ꯌꯥꯏꯗꯅ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯄꯨꯔꯛꯄ ꯉꯝꯃꯒ ꯑꯩꯅ ꯀꯔꯤꯒꯤ ꯄꯨꯔꯛꯄ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯣ? ꯑꯁ, ꯈꯟꯅ ꯂꯩꯅ ꯀꯥꯟꯅꯗꯦ, ꯃꯇꯝꯁꯤ ꯑꯥ ꯌꯧꯈꯤꯗꯧꯔꯦ꯫
ꯄꯔꯞ ꯍꯦꯛꯇ ꯆꯠꯍꯧꯔꯒꯦ ꯀꯞꯁꯤꯟꯅꯕ ꯂꯥꯎꯁꯤꯟꯅꯕ ꯈꯔ ꯇꯧꯔꯒ ꯑꯩꯁꯨ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯄꯨꯔꯛꯄ ꯌꯥꯏꯗꯅ ꯀꯥꯟꯅꯗꯦ ꯌꯥꯡꯅ ꯆꯠꯀꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯃꯨꯕꯤ ꯑꯗꯨ ꯇꯨꯔꯦꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯈꯣꯡꯂꯩ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯇꯣꯔꯕꯥꯟ ꯌꯧꯔꯒ ꯁꯥꯁꯤꯟꯅꯕ ꯃꯑꯣꯡꯗ ꯀꯞꯄ ꯂꯥꯎꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯅꯥ ꯂꯩꯒꯦ? ꯑꯩꯅ ꯀꯞꯂꯤꯕꯁꯤ ꯀꯅꯥ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ꯭ꯔꯣ? ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯃꯁꯤꯒꯤ ꯐꯠꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯩꯕꯨ ꯌꯥꯝ ꯑꯣꯠꯂꯤ꯫ ꯑꯩꯒꯤ ꯑꯋꯥꯕꯁꯤꯗꯒꯤ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯏꯃꯥ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ, ꯅꯆꯥ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯏꯃꯥꯅ ꯅꯆꯥꯕꯨ ꯂꯧꯁꯤꯟꯕꯤꯌꯨꯑꯣ꯫ ꯅꯆꯥꯒꯤ ꯑꯋꯥꯕꯁꯤꯗꯒꯤ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ ꯏꯃꯥ꯫ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯏꯃꯥ? ꯇꯃꯨꯕꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯁꯤꯡ ꯂꯥꯏꯔꯦꯝꯕꯤꯁꯨ ꯇꯞꯅ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯃꯨꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯁꯤꯡ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯁꯨ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯀꯜꯂꯛꯄꯗꯒꯤ ꯅꯠꯇ꯭ꯔꯥ? ꯐꯩ ꯀꯜꯂꯛ ꯀꯟꯖꯥꯎꯅ ꯊꯜꯂꯕ ꯅꯍꯥꯛꯀꯤ ꯅꯄꯨꯟꯁꯤ ꯑꯁꯤ ꯉꯁꯤꯗꯤ ꯆꯩꯔꯥꯛ ꯑꯃ ꯄꯤꯕ ꯇꯥꯔꯦꯗꯅ꯫ ꯃꯤꯔꯛꯇ ꯂꯩꯅ ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯗ꯭ꯔꯕ, ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗ꯭ꯔꯕ ꯅꯍꯥꯛꯇꯤ ꯂꯥꯞꯅ ꯎꯃꯪ ꯋꯥꯃꯪꯗ ꯄꯥꯏꯗꯨꯅ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯑꯐꯪꯕ ꯆꯥꯔꯒ ꯅꯄꯨꯟꯁꯤ ꯑꯗꯨ ꯂꯦꯟꯕ ꯑꯣꯏꯌꯨ꯫ ꯅꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡꯗ ꯉꯁꯤꯗꯤ ꯅꯪ ꯊꯨꯖꯕꯅꯤꯗꯣ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯄꯥꯞꯀꯤ ꯆꯐꯨ ꯑꯗꯨ ꯀꯥꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ಶ್ರಾꯞꯇꯒꯤ ꯇꯃꯨꯕꯤ ꯑꯗꯨ ꯎꯆꯦꯛ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ? ꯑꯩꯕꯨ ꯎꯆꯦꯛ ꯑꯣꯜꯂꯕ? ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯄꯪꯕꯗꯒꯤ ꯅꯆꯥꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯂꯪꯖꯈꯤꯕ ꯏꯔꯥꯟꯅꯤ꯫ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯍꯥꯟꯅꯒꯤꯒꯨꯝꯅ ꯃꯤꯑꯣꯏꯍꯟꯕꯤꯌꯨ ꯏꯃꯥ꯫ ꯃꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯖꯒꯗꯕ ꯅꯠꯇꯦ, ꯏꯕꯦꯝꯍꯜꯗ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯉꯥꯛꯄꯤꯔꯕꯗꯇ ꯅꯪ ꯑꯃꯨꯛ ꯃꯤ ꯑꯣꯟꯕ ꯉꯝꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯄꯨꯟꯁꯤꯗꯣ ꯎꯆꯦꯛ ꯑꯣꯏꯅ ꯂꯦꯟꯕ ꯇꯥꯔꯦ꯫ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯤ ꯏꯕꯦꯝꯍꯜꯗ ꯅꯍꯥꯛꯅ ꯑꯣꯠꯄꯤꯈꯤꯕ, ꯆꯩꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯗꯤ ꯅꯍꯥꯛ ꯑꯃꯨꯛ ꯃꯤ ꯑꯣꯟꯕ ꯉꯝꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯄꯨꯟꯁꯤ ꯑꯗꯨ ꯎꯆꯦꯛ ꯑꯣꯏꯅ ꯂꯦꯟꯕ ꯇꯥꯔꯦ꯫ ꯃꯗꯨꯗꯇ ꯑꯩꯒꯤ ꯋꯥꯌꯦꯜ ꯆꯨꯝꯒꯗꯕꯅꯤ꯫ ꯏꯁꯤꯡ ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯎꯆꯦꯛ ꯑꯣꯜꯂꯕ ꯇꯃꯨꯕꯤ ꯑꯗꯨ ꯃꯌꯨꯝ ꯇꯝꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯌꯧꯔꯕꯒꯤ ꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯏꯕꯦꯝꯍꯜꯕꯨ ꯎꯕꯗ ꯍꯤꯛꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯏꯕꯦꯝꯍꯜ, ꯅꯃꯥꯇꯣꯟꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯅꯪꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯗ꯭ꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯑꯣꯟꯕ ꯉꯝꯂꯔꯣꯏꯌꯦ꯫ ꯅꯃꯥꯇꯣꯟꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯃꯥꯇꯣꯟꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯗꯨ ꯑꯃꯨꯛꯇ ꯀꯥꯎꯊꯣꯛꯇꯨꯅ ꯅꯃꯥꯇꯣꯟꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯏꯕꯦꯝꯍꯜ ꯑꯗꯨ ꯀꯞꯇꯨꯅ ꯃꯃꯥꯇꯣꯟꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯃꯍꯥꯛꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯇꯣꯟ, ꯑꯩꯅ ꯇꯨꯔꯦꯜꯗ ꯆꯠꯂꯝꯗ꯭ꯔꯕꯗꯤ, ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯄꯨꯔꯛꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯁꯨꯝꯅ ꯑꯣꯏꯔꯝꯃꯣꯏꯀꯣ ꯏꯃꯥꯇꯣꯟ꯫ ꯏꯃꯥꯇꯣꯟꯕꯨ ꯅꯆꯥꯅ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯑꯃꯨꯛ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯂꯣꯟ ꯑꯣꯟꯕ ꯉꯝꯖꯔꯣ ꯏꯃꯥꯇꯣꯟ꯫ ꯑꯁꯨꯝꯅ ꯇꯃꯨꯕꯤ ꯑꯗꯨ ꯑꯃꯨꯛ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯍꯜ, ꯏꯃꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯃꯥꯅ ꯉꯟꯇꯥ ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯅꯥꯎꯀꯣꯟꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯦꯟꯈ꯭ꯔꯕ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯏꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤ꯫ ꯅꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤꯗꯒꯤ ꯏꯃꯥ ꯏꯆꯥ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯏꯁꯤꯡ ꯂꯥꯏꯔꯦꯝꯕꯤꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯨꯟꯁꯤ ꯍꯤꯡꯃꯤꯟꯅꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝꯗ ꯍꯥꯏꯖꯒꯗꯕ ꯑꯃꯇꯪ, ꯆꯦꯅꯦꯜ ꯑꯁꯤ ꯅꯧꯅ ꯍꯥꯡꯖꯕꯅꯤ꯫ ꯃꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕ ꯎꯠꯄꯤꯔꯝꯃꯨ꯫ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯊꯥꯒꯠꯆꯔꯤ꯫